Manipur top channel gi phone gi basi phone sing ni amasum thoki ba thodo wathok sing gi maru eba e pausin khonga chara kanda mayam da share tawjagi han bamukta mayam yamna mak lebak thiba mang tab da noi ta ba pawng tang Manipur gi wang ma da thok poira ga su noi ja ta ba pawng tang han no khachara kanda mayam da share tawjaram ge Sikkim University da sexual harassment gi case ama thokre Sikkim University da PhD तौरीबा महिरोई नुपी मसा अमाना यूनिवर्सिटी अदुदा ओजा ओइना थबक तौरीबा असिस्टेंट प्रोफेसर अमाना माकी मथक्ता सेक्सुअल हरासमेंट सा थई हाइना यूनिवर्सिटी अथॉरिटी दा कंप्लेन तौरखरे नुपी विक्टिम असिना कंप्लेन तौरखरबा मतुंग सिक्किम यूनिवर्सिटी की इंटरनल कंप्लेन कमिटी ने थिजिनबा होखरे थौदो असिदा सेनै आदु इंग्लिश डिपार्टमेंट दा असिस्टेंट प्रोफेसर ओइना लैबा रामबवन यादव कौवा मियोमनी हाइबा मसा खंगमंगखरे Assistant Professor asina victim aduda mahaka luhungani haina aranma wafam kya haijilaga maki matakta sexual harassment chatakibani haukiba kumjai lisingani taragani panigi hauraga Himalayan State singda leba University da lakhiba sexual harassment case asi handaki asina ahumlak subani thaudo asiga mari lainana Sikkim University Vice Chancellor Professor Avinash Khare na phongdokibada thaudo adugi matangda Internal Complaint Committee na thikat pa hokre Thama gi manung na thaudo adugi matangna aseng bama puthona bohona gani haidi mamang sahidesu Mass Communication Department of Professor oiba Silajit Guhana nupi mahairoi ama molest toki habi matangna suspend toki balaire hapa pawmasu ngasi phone ki basi phone sing phonari mas makha chatrak poina Manipur gi oba topa maroi ba paw khra mem taminasi Dr. Nimai Sana Androda by-election tauhan bidana ba High Court wakalakle Kumjai English ingani gataraga tarite pangthoki ba taramathu suba Manipur Legislative Assembly gi Mikhal Impal ki taret Andro Assembly constituency dagi Congress ki ticket written candidate oirakiba Thonawjam Shyam Kumar bo Constitution of India gi 10 schedule gi makari speaker gi tribunal na mas kungani pan English ingani ga kun disqualify tawkibagi hang dun lairakliba ACAC gi by election pangthokna bagi dama mari lena ba thabak thoram sing pangthok han bikhinu haiduna Mikhal aduda BJP gi merep okiba Dr. Nimai San Luwang na High Court of Manipur civil writ petition ama file torakle Dr. Nimai San Luwang sai humdraga mathoi apokpa lekhidraba na khom thambau yaripo YMBM da leibuna petitioner oiduna ma ki civil writ petition asi ngasi High Court of Manipur file tokibani Magna Taukiba petition as Korasina, Lakot Kibagalonana, writ petition is civil number 254 of 2021 on a Lakot Crate Lonana, civil writ petition as Hayang Kananabagidam Justice Lanusukum Zamir Gibensta, item number 2 the list of Crate, petitioner Gimake the Council Azoi Pabemna, Lepkadori, civil writ petition as Election Commission of India, ECI Gi, Chief Election Commissioner Amasum Lampel Patal, Chief Electoral Officer, CEO Bu. Respondent sing oina konchilaga makhoi gi mathakta file torokibani petition asida petitioner na fundorak liba sit hangduna lairak liba Andro Assembly constituency gi by election pangthokna bagi dama respondent ani asigi maike digi lakholakpa thabak thoram sing give in evidence thambiyu haibasini maramdi Dr. Nimai San Luwang na petitioner oiduna ACAC gi MLA oiramba TI Shyam Kumar gi mathakta file torokiba election petition number 4 of 2017 adugi judgment amasum orders aliba tha asige madal lakthokre haibaga loinana judgment adugi mayokta representation of people's act 1951 gi section 133 a gi makhada appeal file tawnabi gi piriba numit kuntrani gi matamadu sudriba fawbadi andro AC da by election pangthoknabi dama thorang tohanbi genu haibasini loinana tha asige ohumda petitioner gi makedi gi election commission of India gi secretary amasum Manipur gi electoral officer da address tawduna pisin kiba representation adubu khanaduna dispose tawnabigi direction singsu Andro AC gi by election pangthoknabigi finalization tawdringagi mamang da respondent singda direction PBU haibasini panba yabadi petitioner gi makedi gi thasi ahum da pisin gi representation aduda mahak Andro AC da BJP gi candidate ama oiki haibaga loina na maki makedi gi ACC gi written candidate amasum atopamiyo amagi mathakta election petition number 4 of 2017 file tokibini haiki election petition adugi matang na pikiba judgment adugi certified copy pibinabagi dama High Court application file tawduna hujik madubu ngairi haibaga loina judgment adugi mayokta appeal tawba yabagi piriba matam adu loidriba fawbadi by election pangthoknaba thabak sing pekhat pikigenu haibasini makasa tharak point na to pawamana March kundagi High Court District Court singi physical court hauragani mayamna tentak na share tawjage ngasi High Court of Manipur gi
Register General A Guneswar Thokiba notification number 104 gi matungina High Court of Manipur yauna state asigi district court tribunal singbo physical court hearing gi thabak thoram sing lakliba tha asigi kundagi mauk sagum amu hana sathaba horagani hairibisini atopa pawamana Hanibi village oina lakthokre Urkhul district ki Khamasum Waleli Khungangbu Inner Manipur Parliamentary Constituency ki MP Dr. R.K. Ranjana Hanibi village oina lakthokre Makasa Trakpoina to Papawa Manamo, Manipur revenue deficit grant on the Lupa Crore Saniga Kuntraga Manga Pirakle, Center na Manipur revenue deficit grant on the Lupa Crore Saniga Kuntraga Manga Pirakle, State Taraga Mari the Pun Lupa Crore, Lising Tarukasam, Maudraga Mari Pirapagi Manunda, Manipur Gona Senpamasi, Yorapani Suhaidi, Atopawa Mana, Mars Kungatarukta Lomisina, Barat Bankau Center gi farm law sing yaning da bafong dok to na kongjang changchileba lami sing na Mars Kungatarukta India gi mafam sin matuna ban tawragani hana lokthokre lami sing ga apun balup ama oiriba Samyuta Kisan Morsa na haiki madudi Barat Ban Mai pakhananabagi pandamda trade union sing amasum atay lup kaya galoina na apun mamifam ama pangtholagani New Delhi gi ngam khaida lami sing na farm law yaning da bafong dok to na kongjang changchilakpa Mars Kungatarukta tha mari mapung phare November Kungatarukta gi lami sing na farm law sing satnaba yaroi han akan kongjang changchin ba hokibani January Kungatarukta kongjang asigi saruk ama oina lami sing na tractor rally ama pangthokpada pamdaba thodok thokpadagi aso apan yauki lami sing na farm law gi mayokta changchileba kongjang gi saruk ama oina anti corporate day amasum anti government day pangthoknaba thorang tauri Sahid Bhagat Singhana Laibak Kidamak Thawai Thakiba Numit Ning Singbo in a Mars Kun Gom the Tongan Mapam the Gimika Kayana Deligi Ngam Kaida Laktuna Lami Singi Kongjang the Saruyana Batorang Tori Kongjang Sigi Saru Ama Oina Mars Kunganipana Palm Lo Singi Copy Mate Tagani Haina Lami Singi Lup Gana Fondo Cre Panmaya the Manipur Tongan Tuanba Lup Singnasu Palm Logi Mayokta Protest Tobole Krabani Hariba Power Sini Atopa Pawamana, Nupi Yahum Gimanung the Amadi physical amasum sexual violence mayonai. Malempuna Maki Nupi Yahum Gimanung the Amadi, Makoyi Punsigi Tankak sing the Nakna Laminaba Mio Sindagi, physical Natragana sexual violence, Natragana Nakna Laminada Mio Sindagi, sexual violence mayonai Haina, World Health Organization WHO and over report Amana Hairi. The Hilgi Matungina, Malempuna Makta Asiguma, Kodong Tiba Mayong, Nariba Nupi Singi Masingasi, Sauragna million. 736 romni phibam asi hauki besahi tara rom asida hongdana lairi hana WHO gi sarol amana hairi nupi de sathaba miyot minegi laisat asi laibak punamakta nat satnabi punamakta sathaduna nupi million kya masu makhoi imung manungda awaba mayok na handuna COVID-19 gi laisatagi hena sathire haina WHO gi Director General Dr. Tedros Adhanom gi sarol amana hairi COVID-19 gumna nupite sathaba miyot mine asidi vaccine amana thingmangamde masidi government community amasum lanai miyoi singna puna hona mina basangi nupa singi wakal miyeng hongdok sangi haina mana phongdokhi study adugi matungina asigumba miyot mine asi paisa yamna thoktaba mayai oirap thokpa leibak singna heli malemna thokliba miyot mine sing adugi sada kuntraga tereti malem gi khwaidigi lairaba leibak singna thui WHO gi matungina study aduda Pangkiba report ki matu ina nupi singi sada tarukti maakna laiminaba natragana mawa mapuroiba natabasingi miyot minegi awaba mayok nai hariba pao sini and thank you